Chino miyam ngasi dinding hak left hake chino me wai sanage anaba khangwa ngamnaba ini chena khang ngamdre chino miyam no be chino kana gum jam tati mangon te channel sibu yang birama ta like share subscribe topiu wai ta sana chino miyam khang ngana phom mang khang de tuna ngatan live te wai sanaga awa ka udan tore ni क्या कुछ चखी बा 엄마 오빠 손톱 내놔. 니 오빠 손톱 내놔. hèn mới mà 여기 내놔. hèn tụng này mình 여기 다 잘해줘. 빵기 터벅니. 언제 겨울에 가베다니. 안 넘어 넘어요. cái đấy 씨발 씨씨. 어 아니 만남 남이나 하겠네. 와무 있는 빵네. Sino kana lagi ngah đâu lại tôi sana si ngah teng sino Hai kakao, hai sa mai nu. Chào các bạn ngày đi bo. Kenyang chay ngasi. Thank you. Mai sa. Kenyang chay. Hả?
sorry maya maruga de kanagi bandra Naidan Oja Better Cooking oh my god thank you Thagachari hi Sharma hi Kabe Sharma hello hi Oja Kaino hi oh ai che ma hello lakpa kano ki sign na malo bodona to bane Better Cooking and Vlog Thagachari ram yam like share like to pirmo Mainu Oja kanyang chai ngasi Mainu Oja kanyang chai Mainu Oja kanyang chai ngasi Hawaii oh Hawaii di Hawaii Hawaii se Ojana tundo kari tawge as hai kandida I khang amdadana ne live thare mi tumang amdana uring ne ba ko uring si henjang gi dana hidak chari ba je ada ni hunai sure uring se lai pongkot na dam hai sini ada tumbu jade ronggo jade chipe jade sip khang amdadana ne ado Hingga ada pam na live thare kidang awa ka budrai na live thare ba Sama atau je khang amde na ba Kaka kai yang sage Manu maca ngasi dine thebong muruga thunjap pi ka thonge manu maca ko ngasi thebong muruga ka thonge maca khutna jamna Sokano o ai khutna ne khang amda me lu de khutna khangaba aduna helaba en khalleba tai nai do ne chippa ne helaba aduga no chippa jamang gi na me lu de me na re da doctor atong ru chok lu ju ba che o de na Kakak jai dong lo khang ne uring cha bi ai bra kai no du mana hai uring de me du ba de to re ba ko thau su jam na cha no ja o ai di cha cha le nga thung ta sa le ma cha sa le de hoi nam le cha ra rồi thau chu thau cha ga nam de to Nabra khang am deda Victor Victor di kanyang chai Hoi thau cha de hai ba ko dai ka de ki khang ba Chandan do Tesal loja oh Chandon ai khut thinna ba chandon durai se hoi sei chap ba thin ba chandon duro Victor Hara hoi sei chap ba thin ba chandon duro tesal loi se oh tesang ni ne du dia as khang am de da na ba na Samu karona de kamai to bene khang de ne de Samu karona de kamai to ba Phajana pomdra mainu macha Masai nai do me khang am de ne aina me khai mi ne Betul, bra khang am de
ꯁꯥꯃꯨ ꯀꯥꯔꯣꯟ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯁꯥꯃꯨ ꯀꯥꯔꯣꯟ ꯍꯥꯏꯗꯣ ꯈꯪꯗꯦ꯫ ꯃꯤꯁꯤꯡꯗ ꯍꯪꯉꯨ ꯈꯪꯒꯅꯤ꯫ ꯍꯣꯏ ꯀꯀꯥꯗꯤ ꯈꯪꯗꯕꯗꯣ꯫ ꯑꯁ ꯃꯥ ꯈꯥꯡꯉꯝꯗꯦꯗ ꯃꯥꯏꯅꯨ ꯃꯆꯥ꯫ ꯀꯀꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯖꯥꯠꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯏꯠ ꯊꯥꯔꯤꯅꯤ꯫ ꯃꯤ ꯂꯥꯛꯑꯦ ꯐꯔꯦ ꯂꯥꯛꯇꯦ ꯐꯔꯦ ꯉꯥꯛꯇꯪ ꯊꯥꯒꯦ ꯀꯣ꯫ ꯉꯁꯥꯏꯒꯤ ꯅꯥꯃꯟꯅ ꯈꯥꯡꯉꯝꯅ ꯆꯩꯅꯥꯁꯦ ꯈꯥꯡꯉꯝꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ꯫ ꯅꯥꯕꯅ ꯈꯥꯡꯉꯝꯗꯦ꯫ ꯑꯗꯨꯅ ꯂꯋꯥꯏꯒꯁꯦ ꯕꯪ ꯕꯪ ꯁꯥꯏ ꯀꯣꯛꯀꯁꯦ ꯆꯤꯛꯄꯅ꯫ ꯃꯃꯥ ꯀꯦꯆꯤꯟ ꯍꯥꯏ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯃꯥ ꯀꯦꯆꯤꯟ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯅ꯫ ꯑꯣꯖꯥ ꯖꯣꯏ ꯖꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯍꯛꯆꯥꯡꯁꯦ ꯎꯔꯤꯡꯒꯤ ꯆꯩꯅꯥ ꯈꯥꯡ ꯉꯝꯗꯗꯅ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯂꯥꯏꯞ ꯊꯥꯔꯤꯃꯤ ꯃꯩ ꯂꯥꯛꯇꯕ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯋꯥ ꯀꯥꯎꯗ ꯅꯣꯛꯑꯦ ꯅꯥꯇꯣꯟꯅ ꯄꯥꯜꯂꯦ ꯑꯗꯩꯗꯤ ꯋꯥ ꯉꯥꯡꯉꯦ ꯅꯥꯇꯣꯟꯅ ꯄꯥꯜꯂꯦ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯤꯛꯑꯦ꯫ ꯑꯩ ꯃꯃꯥ ꯀꯦꯆꯤꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄꯩꯗꯃꯛꯇ ꯃꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ꯫ ꯃꯃꯥ ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯦꯠ ꯅꯨꯡꯉꯥꯏꯕꯗ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯣꯔꯗꯔ ꯇꯧꯍꯧꯔꯦ ꯑꯗꯨꯁꯨ ꯀꯅꯦꯛ ꯇꯧꯕ ꯉꯝꯗꯦ꯫ ꯑꯩꯗꯤ ꯕꯦꯛꯇꯔꯅ ꯃꯃꯥ ꯍꯥꯏꯅ ꯆꯨꯝ ꯍꯥꯞꯄꯦ ꯍꯥꯏꯅ ꯕꯦꯛꯇꯔꯅ꯫ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃ꯫ ꯑꯗꯣ ꯍꯟꯗꯛꯁꯦ ꯍꯛꯆꯥꯡꯁꯦ ꯉꯝꯗꯗꯅꯀꯣ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯇꯨ ꯅꯥꯇꯣꯟꯅ ꯎꯔꯤꯡ ꯄꯣꯝꯗꯅ ꯅꯥꯗꯅꯅꯦ ꯁꯨꯝ ꯉꯥꯛꯇꯪ ꯂꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯊꯥꯔꯤꯅꯤ ꯑꯣ ꯑꯩ ꯏꯇꯩꯃ ꯂꯥꯛꯑꯦ ꯏꯇꯩꯃ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ꯫ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯗꯤꯅꯤ ꯂꯥꯛꯑꯦ꯫ ꯏꯇꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯩ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗꯅ ꯂꯥꯏꯞ ꯊꯥꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯞꯅꯣ ꯇꯥꯔꯕꯅꯤꯀꯣ ꯆꯤꯛꯄꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯀꯦꯆꯤꯟ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤꯁꯤꯕꯣ? ꯑꯣꯖꯥ ꯌꯥꯝ ꯆꯥꯎꯅ ꯄꯣꯝꯃꯤ ꯑꯣꯖꯥ ꯍꯣꯏꯌꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯃꯉꯥꯅꯤ ꯁꯨꯔꯦ ꯁꯤꯁꯦ ꯅꯥꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯈꯪꯕ꯭ꯔ ꯍꯤꯗꯥꯛ ꯆꯥꯅꯅꯦ ꯑꯩ ꯅꯥꯏꯔꯣ ꯑꯣꯝꯕꯅ ꯃꯦꯠꯂꯨꯔꯦꯕꯀꯣ ꯃꯦꯠꯄꯗ ꯑꯃꯨꯛ ꯍꯦꯟꯗꯣꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯉꯥ ꯊꯣꯡꯉꯦ ꯑꯣ ꯉꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯏꯇꯩꯃ꯫ ꯃꯃꯥ ꯀꯦꯆꯤꯟꯅ ꯕꯦꯛꯇꯔ ꯍꯥꯏꯅ ꯀꯧꯔꯦ꯫ ꯍꯣꯔꯦꯟꯗꯩ ꯉꯥ ꯆꯥ ꯍꯣꯔꯦꯟꯗꯩ ꯊꯥꯎ ꯆꯥꯅꯣ ꯍꯥꯏꯌꯦ꯫ ꯑꯩꯅ ꯊꯥꯎ ꯆꯥꯁꯤꯜꯂꯤ ꯇꯟ ꯍꯧꯔꯦ ꯊꯥꯎ ꯆꯥꯁꯤꯜꯂꯤ ꯑꯃ ꯇꯧꯔꯦ ꯊꯥꯎ ꯆꯥꯁꯤꯜꯂꯤ꯫ ꯑꯣꯖꯥ ꯄꯥꯟꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯏ ꯋꯥꯎ ꯌꯥꯝ ꯍꯥꯎꯋꯦ꯫ ꯃꯃꯥ ꯀꯦꯆꯤꯟ ꯏꯇꯩꯃ ꯇꯜꯂꯦꯗ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯒꯁꯦ ꯇꯟꯖꯜꯂꯛꯑꯦ꯫ ꯄꯥꯏꯅꯤꯡꯉꯛꯇ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅꯁꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯡ ꯚꯤꯗꯤꯑꯣ ꯈꯪꯗꯦ ꯁꯣꯔꯠ ꯈꯪꯗꯦ ꯃꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯏꯗꯤꯇꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯦꯝꯕꯁꯨ ꯉꯝꯗꯦ ꯃꯇꯝꯁꯨ ꯐꯪꯗꯦ ꯑꯗ ꯚꯤꯗꯤꯑꯣꯗꯣ ꯐꯖꯗꯕꯅꯤꯅ ꯃꯤꯅꯁꯨ ꯌꯦꯡꯕ ꯋꯥꯠꯂꯦ ꯚ꯭ꯌꯨꯁꯨ ꯋꯥꯠꯂꯦ ꯑꯗꯨꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯆꯥꯅ
ꯌꯨꯇꯨꯕꯔꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯃꯥꯌꯣꯛ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯏꯁꯩ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯁꯨꯝ ꯑꯩꯇꯅꯕꯨ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤꯅꯤ ꯉꯥ ꯊꯣꯡꯉꯦ ꯑꯁ ꯃꯌꯥꯝ ꯆꯤꯛꯄꯅ ꯐꯛꯄꯥꯏꯒ ꯇꯤꯟꯊ꯭ꯔꯣꯛ ꯃꯊꯤꯒ ꯇꯩꯌꯨ ꯐꯕꯅꯦ ꯑꯣ ꯐꯛꯄꯥꯏꯒ ꯇꯤꯟꯊ꯭ꯔꯣꯛ ꯃꯊꯤꯒ ꯇꯩꯌꯨ ꯐꯕꯅꯤ ꯍꯥꯏ ꯑꯣꯖꯥ ꯍꯣꯏ ꯇꯜꯂꯤ ꯚ꯭ꯌꯨꯁ ꯌꯥꯎꯗꯦ ꯑꯣꯖꯥ ꯑꯩꯒꯤꯁꯨ ꯌꯥꯎꯗꯦ ꯑꯣꯖꯥ ꯑꯣꯖꯥ ꯄꯣꯊꯥꯒꯅꯨ ꯑꯗꯨꯝ ꯑꯗꯨꯅꯤ ꯃꯃꯥ ꯀꯦꯆꯤꯟ ꯏꯇꯩꯃ ꯇꯜꯂꯦ ꯀꯩꯅꯣ ꯏꯁꯩ ꯆꯠꯂꯨꯔꯒ ꯍꯜꯂꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯂꯩ ꯃꯐꯝꯁꯤꯅꯁꯨ ꯅꯦꯠꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯅꯦꯠꯁꯨ ꯌꯥꯝꯅ ꯋꯥꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯅ ꯃꯤ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯝꯅ ꯐꯖꯕ ꯄꯣꯄꯨꯂꯔ ꯑꯣꯏꯗꯕꯅꯤꯅ ꯃꯤꯅꯁꯨ ꯌꯦꯡꯕ ꯋꯥꯠꯂꯦꯕꯀꯣ ꯇꯟꯁꯤꯜꯂꯦ ꯇꯩꯌꯨ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯩꯒꯦ ꯀꯅꯥ ꯉꯁꯥꯏ ꯀꯩꯅꯣꯅ ꯕꯦꯛꯇꯔꯅ ꯆꯟꯗꯣꯟ ꯇꯩꯌꯨ ꯍꯥꯏꯌꯦ ꯆꯟꯗꯣꯟꯁꯨ ꯇꯩꯁꯟꯒꯦ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯅꯕ ꯑꯣꯖꯥ ꯑꯩ ꯊꯣꯛꯂꯒꯦ ꯊꯕꯛ ꯈꯤꯇꯪ ꯇꯧꯈꯤꯒꯦ ꯍꯣꯏ ꯃꯃꯥ ꯀꯤꯆꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯅꯅꯥꯎ ꯃꯪꯒꯣꯜꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯋꯦꯜꯀꯝ ꯇꯧꯖꯩ ꯏꯇꯩꯃꯒꯤ ꯊꯕꯛ ꯍꯣꯠꯅꯕꯤꯔꯣ ꯁꯟꯗꯥ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯑꯩ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯁꯨꯝ ꯑꯋꯥ ꯀꯥꯎꯅꯕ ꯁꯨꯝ ꯂꯥꯏꯠ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤ ꯏꯇꯩꯃꯀꯣ ꯇꯩꯅ ꯌꯦꯡꯉꯣ ꯇꯩꯒꯦ ꯐꯛꯄꯥꯏꯒ ꯇꯤꯟꯊꯣꯛ ꯃꯊꯤꯒ ꯇꯩꯌꯨ ꯍꯥꯏ ꯍꯥꯀꯠꯆꯔꯛꯇꯅ ꯑꯃꯨꯛ ꯇꯤꯟꯊꯣꯛ ꯃꯊꯤꯗꯣ ꯑꯃꯨꯛ ꯃꯥꯏꯅꯨ ꯃꯆꯥ ꯂꯩꯔꯝꯃꯨꯀꯣ ꯍꯧꯖꯤꯛꯀꯤ ꯆꯟꯗꯣꯟ ꯍꯥꯟꯅ ꯇꯩꯅ ꯌꯦꯡꯒꯦ ꯉꯁꯥꯏ ꯕꯦꯛꯇꯔꯅ ꯆꯟꯗꯣꯟ ꯇꯩꯌꯨ ꯍꯥꯏꯌꯦ ꯆꯟꯗꯣꯟꯗꯣ ꯇꯩꯔꯒ ꯑꯝꯇꯪ ꯐꯖꯅ ꯌꯦꯡꯒꯦ ꯆꯤꯛꯄꯅ ꯅꯥꯕꯅ ꯂꯣꯏꯔꯦ ꯅꯥꯇꯣꯟꯁꯦ ꯀꯔꯤ ꯗꯣꯁꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯥꯕꯅ ꯈꯥꯡꯉꯝꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯑꯩ ꯀꯅꯦꯛ ꯂꯩꯇ꯭ꯔꯥ ꯂꯩꯕꯅꯤꯗ ꯂꯩꯇ꯭ꯔꯅꯦ ꯕꯦꯛꯇꯔ ꯂꯩꯕꯅꯤꯗ
ꯅꯪꯉꯣꯟ ꯂꯩꯇ꯭ꯔꯣ ꯍꯥ ꯕꯤꯛꯇꯔ ꯀꯩꯀꯩ ꯀꯅꯦꯛ ꯂꯩꯇ꯭ꯔꯅ ꯂꯩꯕꯅꯤꯗ ꯅꯪꯉꯣꯟꯗ ꯂꯩꯔꯝꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯗꯤ ꯂꯩ ꯑꯣꯖꯥ ꯅꯪ ꯌꯦꯡꯉꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯂꯩꯔꯝꯒꯅꯤꯗ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯅꯤ ꯑꯩꯅ ꯑꯃꯅ ꯊꯤꯕꯣꯡ ꯂꯥꯎꯕꯅꯤꯅ ꯊꯥꯎꯁꯨ ꯆꯥꯁꯤꯜꯂꯤ ꯑꯃꯁꯨ ꯆꯥꯁꯤꯜꯂꯤ ꯊꯥꯎ ꯊꯣꯛꯀꯅꯨ ꯊꯥꯎ ꯆꯥꯝꯃ ꯍꯋꯥ ꯑꯩ ꯈꯦꯖꯤꯒ ꯆꯋꯥꯏ ꯉꯝꯗꯔ ꯄꯤꯖꯔꯔꯣꯏ ꯀꯥꯡꯒ ꯆꯠꯇ꯭ꯔꯕꯣ ꯀꯀꯥ ꯀꯥꯡꯗꯤ ꯄꯥꯜꯂꯤ ꯑꯗꯨꯝ ꯇꯧꯅꯩ ꯀꯀꯥ ꯑꯗꯨꯝ ꯆꯠꯂꯤ ꯈꯦꯆꯤ ꯑꯗꯨꯝ ꯆꯥꯏ ꯖꯣꯏꯗꯦꯕꯀꯗꯤ ꯆꯣꯡꯅꯗ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯤꯕꯣ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ ꯁꯔꯃ ꯀꯥꯏꯒꯤꯅꯣ ꯁꯔꯃꯥꯁꯦ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤꯅꯤ ꯕꯤꯛꯇꯔ ꯃꯥꯏꯅꯨ ꯃꯆꯥ ꯕꯤꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯀꯅꯦꯛ ꯇꯧꯔꯣꯀꯣ ꯃꯥꯒ ꯀꯅꯦꯛ ꯇꯧꯔ ꯅꯪ ꯁꯞ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯅꯪꯒ ꯀꯥꯟꯅ ꯂꯩꯇ꯭ꯔꯗꯤ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤꯅꯤ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯥꯏꯅꯨ ꯃꯆꯥ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛꯁꯦ ꯅꯪ ꯀꯅꯦꯛ ꯇꯧꯀꯣ ꯑꯗꯨꯒ ꯅꯪꯒ ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯍꯥꯟꯅꯗꯤ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯞ ꯇꯧꯔꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ 시도래다. Oja kutuna taino ko kay na tayo dia.
Siri China adum Tayroy. Aku na dum tinjal lagi. Ma'am Garur Male. Ma'am Garur Male baju. Apong pham du da tayu ne ja o apong pham tayu ro khang mang am de wap na bana Ma'am lấy có chân luôn chứ kita kan này dia. Pani oja kari su to rồi da Sharma ha as better khang de na bana khang ngam de Sharma na ai bye oi re okay Sharma bye bye.
ꯂꯩꯔꯤꯗꯣ ꯌꯥꯔꯦ ꯑꯣꯖꯥ ꯌꯥꯅꯤꯀꯣ ꯁꯤꯗ ꯑꯃꯨꯛ ꯅꯞꯁꯟꯈ꯭ꯔꯒ ꯍꯣꯔꯦꯟ ꯐꯛꯀꯠꯂꯛꯄꯗꯅꯦ ꯋꯥ ꯁꯨꯃꯥꯏꯅ ꯀꯪꯁꯤꯜꯂꯒ ꯑꯃꯨꯛ ꯑꯅꯥꯕ ꯅꯞꯁꯟꯈ꯭ꯔꯅꯤ ꯗꯦ ꯂꯣꯏꯗꯣꯏꯅꯤꯀꯣ पूरा गरुड़ माले गरुड़ लौखान बोक साब माले खुद हम हो गए डॉक्टर tôi ra thôi mà có được cái cả chụp mà có chụp đấy and okay. Betul dari ba? Kau betul dari ba? Betul dari ba? Nah ya, ama ay sab kantor miko. Oke, ama nang onda kan toromi, sab toromi ko, ini nih pagi. Komen nami sulit bani ko. Vector dah, jadi makan toromi, ayo orang ngala kamu, ayo vector kan torok Nangi uti asang masih thong di ngay di chaning mana loy. Nangi uti asang masih thong di ngay di chaning mana loy. Thank you, welcome. Ayo chanda ada mana? Adu mana kan tahu ke? Kau support tu mina sih, nang uti sih hauram ni gua, natra. Aduh nusi dah besi nau, manggal nanti live tersang bi dah besi nau. Aduh orang su ini macam dah, karena orang lagi live sibuk, ubiran mata di like, share, subscribe tu macam dah. Kau nusi dah ba channel, abi dah ba YouTuber, senang yang pun support tu view, sub tu view. Share to view, juga vector cooking and blog, mapusu support to view, hai bopam se, mangga na tagi tarap tagi na request to jari sinau mayang, ko
ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯕꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃꯇꯪꯗꯤ ꯃꯪꯒꯣꯜꯅꯠꯇꯒꯤ LB ꯂꯥꯏꯐꯁꯤꯗ ꯑꯩ ꯃꯌꯥꯝꯗ ꯃꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯄꯨꯡ ꯀꯌꯥꯗ LBꯅꯣ ꯑꯃꯨꯛ ꯑꯣꯖꯥ ꯑꯩꯗꯤ ꯕꯦꯛꯇꯔ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯍꯧꯔꯤꯑꯕꯀꯣ ꯑꯗꯨꯅ ꯄꯨꯡ ꯀꯩꯅꯣꯐꯥꯎ 11 12 11 12 ꯐꯥꯎ ꯂꯩ ꯑꯗꯣ ꯅꯦꯠ ꯁꯤꯅ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯦꯠ ꯌꯥꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯨꯝ ꯇꯧꯔꯦ ꯑꯁ ꯅꯪꯒꯤ ꯎꯇꯤ ꯃꯆꯨꯁꯤꯗꯤ ꯕꯦꯛꯇꯔ ꯂꯣꯏꯔꯦꯍꯦ ꯁꯩꯇ ꯅꯪꯒꯤ ꯎꯇꯤꯁꯨ ꯎꯕꯗ ꯇꯤꯟꯒ ꯇꯥꯔꯦ ꯑꯣꯖꯥꯗꯤ ꯀꯣ ꯑꯗꯣ ꯅꯪꯒꯤ ꯎꯇꯤꯁꯨ ꯎꯕꯗ ꯇꯤꯟ ꯇꯥꯔꯦ ꯑꯩꯗꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯀꯁꯥꯔꯒꯤ ꯚꯥꯃꯣꯟꯅ ꯊꯣꯡꯕ ꯅꯣꯛꯂꯦ ꯑꯁꯦꯡꯕꯩꯅꯤ ꯀꯁꯥꯔ ꯚꯥꯃꯣꯟꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯁꯦ ꯍꯥꯎꯕ ꯌꯧꯕ ꯋꯥꯠꯂꯦ ꯑꯗꯨꯒ ꯖꯤꯔꯤꯒꯤ ꯚꯥꯃꯣꯟꯅ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯑꯣꯖꯥꯗꯤ ꯈꯥꯕꯩ 2 3ꯒ ꯆꯥꯏꯀꯣ ꯑꯗꯣ ꯖꯤꯔꯤ ꯚꯥꯃꯣꯟꯒ ꯊꯣꯡꯉꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯩꯒ ꯉꯁꯤ ꯎꯇꯤ ꯑꯃꯨꯕ ꯌꯥꯎꯕ꯭ꯔꯥ ꯎꯇꯤ ꯑꯁꯪꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯏ ꯑꯣꯖꯥ ꯍꯥꯏꯗꯤꯅꯦ ꯑꯩ ꯑꯇꯣꯞꯄ ꯃꯊꯦꯜ ꯌꯥꯝ ꯆꯥꯗꯦ ꯑꯣꯟꯂꯤ ꯃꯨꯛ ꯊꯣꯡꯕ ꯆꯥꯔꯒꯅꯦ ꯎꯇꯤ ꯑꯁꯪꯕꯗꯣ ꯉꯥꯏꯅꯦꯕꯀꯣ ꯅꯪꯒꯤꯁꯤꯁꯨ ꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯈꯟꯖꯕ ꯅꯪ ꯃꯆꯨ ꯌꯥꯝꯅ ꯄꯨꯔꯥ ꯁꯨꯄꯔ ꯇꯥꯏ ꯅꯪꯒꯤꯁꯦꯀꯣ ꯑꯁ ꯄꯤꯇꯤ 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 ꯁꯧꯂꯛꯑꯦꯕ ꯈꯨꯍꯥꯎ ꯑꯃ ꯆꯥꯔꯝꯃꯣꯏꯕꯣ ꯅꯪꯒꯤꯁꯦ ꯕꯦꯛꯇꯔ ꯑꯣ ꯑꯩ ꯑꯩ ꯏꯆꯟ ꯅꯪ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯅꯥꯕꯔꯦ ꯑꯣ ꯑꯩꯒꯤꯁꯦ ꯎꯔꯤꯡ ꯇꯧꯔꯦ ꯎꯔꯤꯡꯗꯅꯦ ꯃꯦꯠꯄ ꯍꯦꯟꯖꯜꯂꯨꯕꯗꯒꯤꯅꯦ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯛꯇꯔꯅꯅꯦ ꯆꯟꯗꯣꯟ ꯇꯩꯌꯨ ꯍꯥꯏꯗꯅꯅꯦ ꯆꯟꯗꯣꯟ ꯇꯩꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯕꯨ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯒꯤ LB ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯑꯗꯣ ꯕꯦꯛꯇꯔ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯌꯥꯝꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ LBꯗꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯖꯩ ꯑꯩ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒꯤ ꯂꯥꯏꯐꯇ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯈꯨꯗꯣꯡ ꯆꯥꯖꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯠꯄꯅꯤꯅꯀꯣ ꯃꯇꯝꯁꯦ ꯁꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯀꯣ ꯕꯦꯛꯇꯔ ꯆꯦ ꯑꯟꯖꯅꯥ ꯍꯥꯏꯅ ꯍꯨꯖꯨ ꯇꯧꯔꯛꯑꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯟꯖꯅꯥ ꯉꯁꯤ ꯅꯪ ꯀꯩꯅꯣ ꯂꯩꯇ꯭ꯔꯣ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯕꯦꯛꯇꯔ ꯑꯣꯏꯁꯨ ꯂꯩꯆꯤ ꯌꯥꯝ ꯄꯥꯟ ꯃꯥꯜꯂꯦ ꯂꯩꯆꯤ ꯌꯥꯝ ꯄꯥꯟ ꯃꯥꯜꯂꯦ ꯕꯦꯛꯇꯔ ꯍꯣꯏꯒꯤ ꯂꯩꯆꯤ ꯄꯥꯟꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯂꯣꯏꯔꯦꯗ ꯍꯧꯖꯤꯛꯇꯤ ꯍꯣꯏ
ꯇꯜꯂꯤꯗ ꯕꯦꯛꯇꯔ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟ ꯒꯥꯏꯗꯨꯅꯤꯀꯣ ꯆꯠꯈ꯭ꯔꯕ ꯏꯆꯟ ꯑꯟꯖꯅꯥ ꯁꯤ ꯂꯥꯝꯃꯒ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯥ ꯍꯥꯏꯕ ꯑꯣꯖꯥꯅꯗꯤ ꯀꯌꯥ ꯍꯩꯅꯔꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯔꯤꯒꯤ ꯀꯩꯗꯧꯕꯩ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯅꯪ ꯏꯁꯩꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯌꯥꯎꯏꯁꯤꯗꯤ ꯀꯩꯕ ꯌꯦꯟꯒ ꯊꯣꯏꯗꯤꯡ ꯑꯃꯨꯕꯤꯒ ꯊꯣꯡ ꯀꯩꯕ ꯌꯦꯟꯒ ꯊꯣꯏꯗꯤꯡ ꯑꯃꯨꯕꯤꯒ ꯊꯣꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯥ ꯊꯣꯡꯕ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯩ ꯈꯪꯉꯦ ꯅꯪꯗꯣ ꯍꯥꯏꯔꯛꯀꯅꯦꯕ ओके अदो बेक्टर की चाही क्या सुरे होती 1 month 70 days कायदे kakana nokpa se nongdena nokpa male Revita nang harakkanuba is kakana khangamdan leirini ai 30 plus news oh jum palabo hauji kai dauri duna sumle ibra thabak job tobra बेक्टर इम्फाल की निको देविता करी मथेन चाय बेक्टर से चंगांग थोंगदि हैबा माले नोपदा नातोन मरी सुसनी दुने itu honori oja usoi roma kakak oh hoi vector sum oja nungsina sum hangbani ko ate ji lai tami bra ate jum palabra nataka kari atopa any private job honori bra nataka atopa job apply to bagi honori bra sum hangbani ko oja nungsina ko Revita kakadi usoi roma jam pame hoida oja kaide da hai nungai ribo damango manglem takhelam bangwo nungai ri
ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯦꯡꯀ꯭ꯌꯨ ꯃꯪꯂꯦꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ ꯃꯪꯂꯦꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯑꯅꯥꯕ ꯈꯥꯡꯉꯝꯗꯅ ꯐꯝꯐꯝ ꯆꯥꯐꯝ ꯃꯐꯝ ꯉꯥꯡ ꯅꯥꯏꯗꯗꯅ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯔꯤꯃꯤ ꯃꯪꯂꯦꯝ ꯑꯩꯈꯣꯏ ꯕꯦꯛꯇꯔ ꯏꯝꯐꯥꯜꯒꯤ ꯅꯠꯇ꯭ꯔꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯣꯏ ꯀꯨꯏꯔꯦ ꯎꯗꯕ ꯑꯩ ꯅꯨꯃꯤꯠꯀꯤ ꯂꯥꯏꯚ ꯊꯥꯏꯌꯦ ꯃꯪꯂꯦꯝ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12ꯗꯒ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯕꯦꯛꯇꯔꯒꯤ ꯍꯤꯟꯖꯥꯡ ꯈꯨꯊꯣꯡꯁꯤꯗꯤ ꯄꯨꯔꯥ ꯁꯨꯄꯔꯅꯤꯀꯣ ꯁꯨꯄꯔꯁꯦ ꯎꯄꯔ ꯍꯥꯏ ꯑꯩꯇꯅ ꯁꯨꯝ ꯍꯩꯅꯖꯗꯕ ꯋꯥꯔꯤꯇꯅꯤ ꯍꯤꯟꯖꯥꯡꯗꯤ ꯄꯨꯔꯥ ꯁꯨꯄꯔꯅꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯨ ꯅꯥꯇꯣꯟ ꯃꯔꯤ ꯀꯥꯏꯕ ꯃꯈꯩ ꯍꯥꯏꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯪꯂꯦꯝꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝꯅ ꯊꯣꯡꯉꯤꯅꯦ ꯃꯆꯨ ꯍꯤꯟꯖꯥꯡ ꯈꯨꯗꯤꯡ ꯑꯃꯨꯕꯅ ꯃꯁꯤꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕ ꯌꯦꯟ ꯃꯈꯣꯡ ꯊꯣꯡꯕ ꯎꯃꯩꯇꯦ ꯅꯨꯡꯉꯥꯏ ꯍꯥꯏꯌꯨ ꯅꯥꯇꯣꯟ ꯃꯔꯤ ꯀꯥꯏꯕ ꯃꯈꯩ ꯍꯥꯏꯌꯨ ꯍꯥꯏ ꯕꯦꯛꯇꯔ ꯂꯩꯔꯤꯕꯣ ꯑꯩꯈꯣꯏ ꯕꯦꯛꯇꯔꯒꯤ ꯁꯞꯖꯤ ꯃꯌꯥꯝꯁꯦ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯆꯪꯕꯤꯔꯛꯏꯕ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛꯄꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯐꯣꯡꯗꯣꯛ ꯊꯝꯖꯒꯦ ꯀꯣ ꯑꯗꯣ ꯃꯪꯂꯦꯝ ꯆꯪꯉꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯥꯏꯛ ꯇꯧꯔꯝꯕ꯭ꯔꯥ ꯇꯧꯔꯝꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯕꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯪꯂꯦꯝꯁꯦ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯔꯦꯕꯤꯇꯥ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯆꯪꯉꯩꯁꯦ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯁꯞ ꯇꯧꯀꯣ ꯁꯞ ꯑꯃ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤꯀꯣ ꯀꯀꯥꯅ ꯏꯁꯩ ꯁꯛꯄ ꯀꯣꯔꯇꯥꯟꯒ ꯏꯁꯩꯗꯅ ꯐꯝꯂꯗꯤ ꯀꯨꯆꯨ ꯃꯨꯔꯝꯂꯗꯤ ꯊꯥꯏꯅꯒꯤ ꯊꯝꯕꯥꯜꯉꯧ ꯊꯝꯕꯥꯜꯉꯧ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯃꯥꯜꯂꯤ ꯀꯀꯥꯏ ꯁꯤꯌꯥ ꯑꯣꯖꯥ ꯃꯆꯨ ꯍꯥꯞꯄꯨ ꯃꯣꯏꯗ ꯍꯣꯏ ꯍꯣꯏ One 86 Terus yandı. Hangi yandı? Ama ikan from Hawaii. Mengapa macam ramai?
오자 아이기도 뷰 잠됩니다. 뷰스도 와래. 아두라네 딸래 거의 비디오 파이로 딴절래. 이게 영어 와피래봐. 또 시랑 간절래 뷰스 와트니나. 숨 낙전이 벡터 숨 탕아 벌릴 거는 숨도 숨 낙전이 거 시시함 썰바 빠부는 쓰면네. 벡터 임팔기라. 임팔기라 이봐. 미디 매암레 코멘 딜락데. 헐. 미 잠데다 벡터 미 크르타니 메리세. 수마이 아나 버체 찍고 차 강함나 바이 숨 타리. 코레비타 토크라 마레. 레비타 토크라 봐. 15. ai cho nên video thằng vào lên lấy ngang ở bờ ta đi hay nấu chả đi cả đó đó Victor cooking and vlog se ada kita tahu kakak nai se nang channel paidal su sabto kumra sabto solo like to my video jeng ga like to solo comment tharamu khangabo kakak nai se isan nei be ni kakak na dei se kakak na tampon nang tani tabra ribita Victor da sabto romo kanai to solo hello cari kakak cagre ga hangati okay kakak thank you ai chan usibi thank you welcome Victor aku ai chan debitana kanto kani ko mas hoitana sapotoro kani chungai bio kakak ai suja sune jana channel se use to bangam dieba sum mayam binary mayam use to ne sum to ni ko ja blue piu rebitada blue pi roi ke kano Victor kenda mak channel su pai de de ai blue pi se na hawai blue pi de mi yam na ai gona hide to bo jaw hore aduna ai gi youtuber jam na hide to bo jaw hore aduna ai ko ada blue pi de soy dena
ꯕꯦꯛꯇꯔꯗ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯔꯦꯕꯤꯇꯥꯁꯤꯡ ꯑꯁꯤ ꯃꯥ ꯆꯦꯅꯦꯜꯗꯤ ꯄꯥꯏꯗꯦ ꯀꯣ ꯑꯩꯒꯤ ꯏꯆꯟꯅꯤ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯀꯣ ꯕꯦꯛꯇꯔꯅ ꯂꯥꯟꯅ ꯂꯧꯒꯅꯨ ꯀꯣ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯩꯅꯁꯨ ꯆꯦꯅꯦꯜꯒꯤ ꯃꯔꯝꯁꯤꯒ ꯌꯥꯝ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯅꯍꯥꯟꯋꯥꯏ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯗꯨ ꯄꯤꯁꯜꯂꯒ ꯃꯤꯒꯤ ꯂꯣꯏꯅ ꯍꯥꯏꯠ ꯇꯧꯕꯤꯈꯤꯗꯅ ꯑꯩꯒꯤ ꯑꯒꯔꯇꯣꯂꯥꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯁꯩ ꯁꯛꯄ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯁꯨ ꯍꯥꯏꯠ ꯇꯧꯕꯤꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯁꯨ ꯍꯥꯏꯠ ꯇꯧꯕꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯌꯦ ꯈꯪꯉꯕ ꯕꯦꯛꯇꯔ ꯑꯩꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯍꯥꯏꯔꯛꯏꯃꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯖꯥꯅꯁꯨ ꯕꯦꯛꯇꯔꯗ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯀꯣ ꯍꯣꯔꯦꯟꯁꯨ ꯉꯥꯏꯔꯒ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯅꯁꯨ ꯑꯣꯀꯦ ꯀꯀꯥ ꯍꯥꯏ ꯇꯧꯔꯛꯀꯅꯤ ꯕꯦꯛꯇꯔ ꯀꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯁꯨ ꯌꯦꯡꯉꯨꯔꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯅꯤꯡꯗ꯭ꯔꯦ ꯕꯦꯛꯇꯔ ꯇꯥꯕ꯭ꯔꯥ ꯑꯗꯨꯅꯤ ꯕꯦꯛꯇꯔ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯔꯦꯕꯤꯇꯥꯁꯦ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯗꯦꯕꯀꯣ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯥꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩ ꯏꯆꯟꯁꯦ ꯃꯥ ꯆꯦꯅꯦꯜꯗꯤ ꯄꯥꯏꯖꯗꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯗꯕꯅꯤꯀꯣ ꯐꯔꯛꯇꯣꯏꯁꯤꯅ ꯅꯠꯇ꯭ꯔꯒ ꯐꯤ ꯑꯉꯧꯕ ꯑꯄꯥꯕꯗꯣ ꯑꯗꯨ ꯀꯨꯞꯅ ꯇꯛꯂꯒ ꯐꯤ ꯃꯊꯛꯇ ꯆꯥꯏꯔꯒ ꯅꯞꯁꯜꯂꯣ ꯐꯕ꯭ꯔꯥ ꯑꯗꯨꯕꯣ ꯈꯪꯗꯦꯅꯦ ꯅꯪ ꯍꯥꯏꯔꯤꯁꯤ ꯀꯀꯥꯗꯤ ꯐꯤ ꯑꯉꯧꯕ ꯑꯄꯥꯕꯗꯣ ꯙꯨꯞ ꯀꯨꯞꯅ ꯇꯛꯂꯒ ꯐꯤ ꯃꯊꯛꯇ ꯆꯥꯏꯔꯒ ꯅꯞꯁꯜꯂꯦ ꯐꯕ꯭ꯔꯥ ꯑꯗꯨꯁꯨ ꯎꯔꯤꯡꯅꯤꯅꯦ ꯔꯦꯕꯤꯇꯥ ꯅꯪꯕꯣ ꯀꯀꯥꯒꯤꯁꯦ ꯎꯔꯤꯡꯅꯤ ꯅꯪꯕꯣ ꯔꯦꯕꯤꯇꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯕꯦꯛꯇꯔ ꯊꯥꯒꯠꯆꯔꯤ ꯕꯦꯛꯇꯔ ꯀꯨꯏꯅ ꯑꯣꯖꯥꯒꯤ ꯂꯥꯏꯐꯇ ꯑꯦꯜꯕꯤꯗ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯣꯖꯥꯅ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯁꯤꯀꯣ ओके बाय बाय डॉक्टर बाय बाय मही ताबदो उरिंग ओइरसु अपोंबगा चप मानरिनी कका होय
Asih saya mie dulu tau mie deh kita ke kanan mie dulu yang wai deh namanya kakak deh bye 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 Oja bye bye Oja ma'am bye bye Victor bye bye thank you next matang dong unasi pada nunghang live tadi lau ko nai pokhai da bro pokhai da bada khut thaba phatte ka kai oh nai do sai charam ne me khai we ba nai do ngang ne me tab ne na thi do na ni me de gi sagi I thok ba hai ta nai do ngang ni me le marong thok ta me na dum sau song lai ra ba mathanta pokhai di kai de pokhai de kakana meli mi chik pe je mang ne nai do lu charaga phi napado morong poktu ni phi do chigopada o ani dut to chaisalaga phi na phan doira o dut to charaga phi na pudu ba kari no tai do chandon ni tai chandon tai u phai ai chandon tai ri ba no tay itu Kanada bener oh Kuahi tay bedo I sana begini insu ini bas kan ya hanu do kana bene madu ni dalu jauh
나돈 कई तौरे 와 오자 우링 तौने 오자 우링 메루리 자포기나 오자 난 तौ리네 오자 ngasi kari yang chage 오자 히 ng오바 아pan도 두기 ꯃꯊꯛꯇ ꯆꯥꯏꯗꯣꯏꯅꯤ ꯃꯔꯣꯡ ꯊꯣꯛꯇꯣꯏꯅꯤ ꯑꯍꯣ ꯅꯥꯏꯔꯛꯀꯅꯤ ꯀꯀꯥ ꯃꯥꯏꯔꯦꯟ ꯃꯔꯨ ꯈꯣꯡꯗ꯭ꯔꯨꯝ ꯃꯔꯨ ꯆꯥꯎ ꯑꯣ 마이렌 마루 콩둠 마루 짜오퍼네 하와이 짜예 오자기 야 이 짜퍼버도 뭐 오자 하와이 통바티 마텐 자우더브로 강주대 종대대 오자 고시가 쫑무시 자오는 약고 군지 그리 쫑드래 보리샤 matang go banina 농징 반타 go banina 좀 쫑드래 오자 에 아호바가 로이 바름 됐지 kumsi kaka phau jamna haptori kai dare bida kaka lau sudi kaka gi lau di bus kandi bazar dukan dale let's go round da 꽝 시기지 찌eng디 아톡바 팡브라 찌eng디 아톡바 팡브라 팡이 오자 찌eng디 available any matanda 팡이 오자 코시가 any matanda 팡이 오자 찌eng부디 찌eng디 khoi badada nimik ki phange ni jam tantar su phange ja mong quality chieng phange oh musulaye tang musulaye 찌eng디 athokpa phangbra maitei chieng tawna hawbra hawye ja oja ai tumne su leidana jo leidana bazada dukanda ꯑꯩꯈꯣꯏ ꯈꯨꯟꯗ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯄꯥꯂꯤ ꯅꯨꯃꯤꯠ ꯖꯣꯏꯗꯦꯕ ꯆꯣꯡꯍꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯣ ꯒꯣꯔꯆꯟꯗ꯭ꯔꯅ ꯏꯁꯩ ꯈꯔꯗꯤ ꯐꯔꯝꯃꯤ ꯃꯄꯥꯅ ꯐꯥꯕꯗꯣ
मोई तमहौदे खरा फादे ओ खरा हैरंगनी ककाई जोदे इसे के तमहौदे दा अतोपा मणिपुर चेंदा फंगदबने हजिती चेंग सिदी चेंग हाइब चेंग सिदी हजिती पैसादा लेरेदा करम चेंग चानिंगाइदो yung ching chagera mai te ching chagera duga hen ba di ching gi tang ba ching le re Krishna bhog le re Gopal bhog le re Margati Baspati mai hai ba ching sing di chakhom cha dum puk than ba ko ne dang cha dum o pa ja tu ne ka le te ba ko ne sum o hong ba lo cha ba wa te ne मोदी की चेंग ना इफा फै मोदी चेंग खादे फै रे बिता कका दिलारे बनी ना मोदी की चेंग चान हिंगी सिनी Aku su angang oiringai da jodep chongla I aja hanoi na chong dire ko rebita like to roba 하는 거 오늘 타네 안 신장 이제 대종하면 Rebita nang nahan jadi cong bro. No mana boni ni miki pali tong nang ni netra. Kunjau mana ni miki pali kesi hong nang ni ba. Ni kang ni mapan ni sih kami mokong ham ke jauh nari ni kesi sabda. Ti sabda, kesi sabda. Netra. Mana pun tadi hendak kang singa tere. Chong de
ꯀꯔꯤꯒꯤꯗ ꯃꯅꯤꯄꯨꯔ ꯀꯥꯡ ꯆꯤꯡꯗ꯭ꯔꯤꯅꯣ ꯀꯥꯡ ꯆꯤꯡꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯀꯥꯡ ꯆꯤꯡꯗ꯭ꯔꯤꯅꯣ ꯑꯣꯖꯥ ꯍꯟꯗꯛꯁꯦ ꯅꯍꯥꯟꯃꯨꯛꯇꯤ ꯆꯤꯡꯕꯒꯤ ꯍꯥꯏꯅꯈꯤ ꯄꯥꯂꯤ ꯑꯣꯏꯅ ꯊꯥꯗꯅꯔꯦ ꯃꯥꯒꯤ ꯉꯝꯕ ꯀꯜꯂꯤ ꯑꯗꯨꯁꯨ ꯐꯩ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯀꯥꯡ ꯆꯤꯡꯅꯗ꯭ꯔꯤꯁꯦ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡ ꯆꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯏꯔꯥꯡꯁꯤꯗ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯇꯧꯔꯦ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯂꯥꯟ ꯐꯗꯣꯏꯅꯦ ꯍꯣꯏ ꯅꯨꯃꯤꯠꯀꯤꯗꯤ ꯅꯣꯏꯗꯤ ꯃꯣꯏꯔꯥꯡꯕꯨꯡꯒꯤ ꯂꯥꯏꯁꯪꯗ ꯈꯦꯆꯤ ꯌꯥꯝꯗ꯭ꯔꯕꯗ ꯀꯣꯔꯐꯨ ꯑꯃꯅꯤ ꯁꯨꯝ ꯍꯧꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯌꯥꯝꯗꯦꯗ ꯂꯥꯏꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ Rebeta cikuna kakak sih. Kari itu sano kang dia. Mga tare aja yung sang may na kaya muna dia yung gintilan ni Rebeta ng tea sadra ba
레비타 자크르보 이시나오 그나나 코멘 탐비로모 라피오 하와이 사나시 서포토비오 와리 우타이 사나시 시나오마얌 이랑 시드 라이게 소리를 해봐야 떠오르 luôn sẽ khám mà đấy thì cái này lấy cái lấy ta lấy cái lấy cả con phiêng bạc cho luôn này đuổi vào con phiêng bạc Sare kya thakle amma cha ki ge kata nasi tong ho dana gyan no ta de ko
ट्रेन नहीं है मैम ngasi weather पे नोंग भी चुदे नोंग को खरा लाख रखंगे लोरे नुंगथिल तुंबदा अने ngasi फजना तुमहौरे हजिफाव ककागी हेल्दी थारम में आंगां सिंगा मोबाइल उबा जादे तुम्हल तुमदा साउंगा थोकना मोबाइल पाइना तुमगा लेमने गुवाहाटी देगी सर्चिंग मरु लेते हैं कका गुवाहाटी जगह चंगे मरु लेते हैं रेवता ले को कका सैंडल लो वो तो जाओ कर चले चलो चलो थोड़ा बहुत जाओ भाई không cho nó cái nào chỉ một phần đều hắn là vấn đề mỗi là vấn đề xíu tôi là xíu rồi đây ngoài gì nó có đây đâu các cái phải làm gì đây là đâu là sàn 뭐라도 나는 비서랑 로비 아도 비서랑 누가 뭐 했잖아 뭐 배가 독들 그렇게 아 아이는 어때 봐 아줌마가 일고 아니 रेवता ले दी को कका पाम थो के को ले मो nó để hết sinh ra một cái đâu là ập đến ra than đó là lối thang than mà khai đầu cái này nó bị gì
산들 공이 돌아. 에이 산 가서 걔가 산들. 아, 나 부다. 아야, 누가 그래요? 빨리 부르냐고 상이 안 맞게 받고 있지. 자네 뭐가 있어? 야, 너 아유, 탕 고기 안 되도 해 빨라 넣으시라게. 내가 또 싫어. 해놓 싸다. 해놓 가요라. 아유, 탕 고기 안 돼. 해놓 가요라. 싸다. 더블 선정다. 아이고 장기가 돼. 아가서 쌀수 가서 해놓 가야겠어. 탕. 너 산노 가보겠어. 탕에 산들 공이 돌아. 쪽자. 바볼랭에 파란 거 탕. 아가, 지금 너무 그냥 나 이거 해빼어 먹으려니. 아니 해놓고 좀 더 가. 누가 탕을 넣었거니? 탕 지금 있지. 나 이대로. 실과 디바가 안 부어라. 기회가 나 시간도 그거 지르미노. 머리도 자르미노. 과 디바가 안 부어 근데. 야, 그거 막건 게 mèo cái nạc này đi kia nạc là kêu mẹ nào khang này mèo ấy gắn sang nó xe khang làm cái này thôi là mình đi chơi một bảy nhưng mà cái biscuit đến tổ 이거 심는 데. 가라로 이거 심는데. 신경이 파래 게 하려고 paskanida. 너 디스플레이스 보다 전에 화이 더위야. 야 되다 야 다 야, 그래요. 내가 다음 주에 나 다음 주에 그래 이거 무슨 근데 뽕게 다리야 서스까지 뭐 뽕뽕하면 칼 에스 아이가 일단 내 연도 들음 아이 산다오래 우리 와이프 시험을 봐. 상가서 꽤는 나 일반 시대로 해 지금 그때 뭐 너무 많이 보인다 또 또 가노네 이건 열지 누군 자오나 말로 해 먹고 전에 사서 공가로 나는 고통이 나가서 사러 먹고 애 먹고 뭐 해지 않대 산지도 나 산남tum 세는 시라는 산으로도 먹고 너 아이 먹으러 가고 좀 그러죠 먹으니 고민이 됐자 있었어 여기 차면 여기 야 mà hello xa kia kìa 해놓고 그때 비타민 있다며
Ôi, tao thấy ra mình 야, đây được tao là đây có cái con đây có cái làm cái làm thế này cũng thế. Mau aja kan dia kan. Salah kita pesan. 이런 기죠. 무슨 깜빡 물름도 이거 파갔다 나오지 무슨 깜빡들에. Xem này là Đó là bài là Queen là dẫn thấm ra là bài là ai khôi qua đi chán này cái nào vậy chán này kìa. bài cái nào vậy kakak chán này rồi. nào vậy mình sẽ ha được nào. Kita kayak zaman orang over tu pun. Tu ni lebay na. Ha được nào. hai bên cái đấy. Xem chúng tôi được để chúng ta sao vậy? Mà chúng ta kita đi. bài con lâu gì Hàng được hàng qua liền vậy. Chúng ta này phải lâu tầm. Mình sẽ kia được không? Cái nó mà sao rồi? Ngồi mai vô. Ai yang mana sao rồi? Ayun hàng cái này là ayun tinggi niya. Mang jalan cakap naik kota. Enak. Kalau saya Orang sao? Orang kita sebagai sao rồi? Itu jadi hai ba. Pokoknya itu kontrol gitu kan. Số lượng của mình ở đây đến 2 giờ rồi. Mang cái mang có số cái gì vậy? Đúng không? Đây trong là của mình nào. Hàng cột thì baru Nang saya sengaja nang kena mina tu. Nang cột từ bao nhiêu đó cái con hàng một con bao nhiêu sengaja phải tu nang saya. Trong là những cái gặp cái gì đó. Nang ni sengaja tak phải tu. Trong là pyramid thế nào? Trong là thế nào? Đây thế nào? cái mà ra chúng ta tự làm cái mà là thế là cái mà là Ini kesulitan. Nanti. Alam mo na ito. Kena tahu itu ti. Nang wala pila sengaja tu na kena tahu uhen dia hero. Kaya punya di sini ni apa? Ay na wala sengaja apa pi tu na ne. Dia tu orang pi kena. Dia tu ada surat dia ni. Dia tu ada tasawuf. Tasawuf sengaja. Asal pilihan me hadu ay na kena macam. Trong ada ni. Dunia ay na macam tanah ni. Nên người ta đi lùi rồi. Nên người ta đi lùi rồi. Rồi sudah mình lại thế anh mình rồi. Anh sẽ smara một lần nữa. Kita super super. Corona ba ni. Wala ni rin kung ito mo na eh. Kalau belum ngapain nggak bang? Ada kalau itu. Kok ham dia sih? Kok ham mas? Sang ya boleh kan ya? Lei itu hana tirap. Lei itu tiraga sebongkara. Ada kan bang itu. Dia kayak itu kan? Asyik kau apa yang nak kena apa lagi? Apa yang lei? Lei itu nang na bang lei itu. Oh. Nang na mau baca kan dah sama kan? Oh. Panas di lem dia. Apa na lei? Apa na lei? Oh lei berapa? Oh lei semua.
소록까지 아딱 펌머리. 오, 벤호 라이. 하. 소록까지 빨리 아딱 펌머리네 가롱이가. 미 망해도 이제 저도 쪽쪽 그나 하라미 볼라미. 하지부 LB 마초 S 벤호 아나바 강감들은 아땅 LB 타림이다 벤호. 마초나 또온다. 하고 마티 하이드레. 벤호 나 아브나 강감되나 수세. 아나 강감되나 LB 다그바이 사나리바. 아나 강감드레. 찍거나 벡터 블록 그나 라미바. mana channel tây phải channel tây về channel tây về na bên này bên đâu khang lắm thế na bên này bên đâu cái tôi được cái gì 아직도 비용다 이샤이 잡고가 저렇게 놓고 맨날 짰대 이샤이 짰대 맨날 이샤이 짰대 나 bên khang am dedana lại tại mi nai mi lu re ba du cái hình kare kita cha na sum Bendo nang ada sang production body all body je ham chi ba oh ngarang parai bon de ne tu homeopathic hidak lo ri che che ni che hai de chikpa ha baga nai om na baga nai thom na baga chena sang chi che asigi pi ba Demi kesenangan jom benda tu beberapa kepada anak hangat dari dia, itu tiga tay. Pungan ini dia lagi dah jauh hai ba, cari ba. Semana pun mereka tahu jarak tu benda ya, hendak tahu isi tanya. Bên thâu bà cái nhang kỹ chăng chạy ai hidak ai wike ko yang kana bane morning da hanba jungdo tairu habane thu poi do mai tai bai do dau ja roi ta ben do Jung do mai tay na manggolo rồi chứ khơi này thằng này nè khôi bà Jung tay do mai do tôi tali dunia ba mai dak sekarang ngecai se jika pate met dure na met dure we tahu ham si ya
ꯍꯣꯏ ꯕꯦꯟꯗꯧ ꯌꯦꯡꯒꯦ ꯍꯌꯦꯡꯗꯣ ꯅꯝꯊꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯝ ꯁꯥ ꯅꯝꯊꯤꯕꯅꯦ ꯃꯤꯅ ꯇꯥ ꯃꯤꯅ ꯇꯥꯏ ꯅꯣꯛꯀꯅꯤ ꯑꯦ ꯀꯩ ꯅꯣꯛꯇꯣꯟꯗ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯑꯩꯇꯅ ꯍꯪꯒꯣꯏꯕꯩ ꯋꯥꯔꯤꯅꯤ ꯕꯦꯟꯗꯧ ꯕꯥꯔꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯁꯤꯔꯣ ꯆꯟꯗꯣꯟ ꯇꯩꯌꯨ ꯐꯕꯅꯦ ꯑꯗꯨꯒ ꯆꯟꯗꯣꯟ ꯇꯩꯔꯤꯕ ꯅꯥꯏ ꯑꯣꯝꯕꯅꯤ ꯐꯔꯦ ꯑꯗꯨꯒ ꯆꯟꯗꯣꯟ ꯇꯩꯁꯜꯂꯤꯕ ꯆꯟꯗꯣꯟ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯑꯁ ꯕꯦꯟꯊꯣꯛ ꯉꯥ ꯃꯆꯥ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕꯣ ꯑꯩꯈꯣꯏ ꯁꯤ ꯉꯥ ꯃꯆꯥ ꯑꯝꯇ ꯐꯪꯗꯦ ꯉꯁꯥꯏꯁꯨ ꯇꯤꯡꯊꯣꯡ ꯃꯊꯤꯒ ꯀꯔꯤꯅꯣ ꯐꯛꯄꯥꯏꯒ ꯇꯛꯈꯥꯏ ꯇꯩꯌꯨ ꯍꯥꯏ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯈꯣꯏꯍꯤ ꯇꯩꯌꯨ ꯍꯥꯏ ꯍꯣꯔꯦꯟ ꯁꯤ ꯌꯦꯡꯉꯦ ꯆꯥꯝꯊꯣꯛꯑꯒ ꯇꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯝ ꯋꯥꯏꯗ ꯅꯥꯕ꯭ꯔꯥ ꯕꯦꯟꯊꯣ ꯈꯥꯡ ꯑꯣ ꯑꯩꯅ ꯋꯥꯅ ꯅꯨꯡꯁꯥꯗ ꯐꯥꯔꯤꯅꯤ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯦ ꯕꯦꯟꯊꯣ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯉꯥꯀꯨꯞꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯕꯦꯟꯊꯣ ꯐꯖꯅ ꯊꯥꯎꯗ ꯐ꯭ꯔꯥꯏ ꯕꯖꯥꯔ ꯇꯧꯔꯒ ꯏꯔꯣꯜ ꯌꯦꯟꯗꯦꯝꯒ ꯃꯣꯁꯣꯔꯤꯒ ꯏꯔꯣꯜꯂꯒ ꯆꯥꯔꯕꯅꯦ ꯆꯥꯡ ꯅꯣꯠꯀꯅꯤ ꯅꯨꯄꯥ ꯃꯥꯟꯗꯦꯀꯣ ꯕꯦꯟꯊꯣ ꯅꯉꯣꯟ ꯅꯥꯔꯝꯃꯗꯤ ꯈꯪꯉꯅꯤ ꯀꯌꯥꯝ ꯅꯥꯒꯦ ꯍꯥꯏꯗꯣ ꯉꯥꯅꯝꯒꯗꯣ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯗꯩꯗꯤ ꯈꯔ ꯃꯆꯥ ꯑꯃꯨꯛꯀ ꯉꯝ ꯆꯥꯗꯅꯀꯣ ꯑꯩꯈꯣꯏ ꯇꯋꯥꯗꯒ ꯊꯨꯝ ꯆꯥꯏꯔ ꯉꯧꯕ ꯑꯗꯨꯒ ꯏꯔꯣꯜꯂ ꯆꯥꯕ ꯑꯁ ꯕꯦꯟꯊꯣ ꯍꯥꯏ ꯀꯥꯟꯗꯦ ꯕꯦꯟꯊꯧ ꯂꯥꯛꯄꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯕꯦꯟꯊꯧ ꯂꯥꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯕꯦꯟꯊꯧ ꯂꯥꯛꯄꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯉꯥꯏꯌꯦ ꯔꯦꯕꯤꯇꯥ ꯀꯀꯥ ꯅꯥꯕꯅ ꯈꯥꯡ ꯉꯝꯗꯦꯗ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯍꯌꯦꯡ ꯇꯥꯡ 14 ꯁꯣꯔꯥꯠ ꯂꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯥꯇꯣꯟꯁꯦ ꯔꯦꯕꯤꯇꯥ ꯃꯁꯨꯁꯦ ꯌꯥꯝ ꯅꯥꯔꯦ ꯍꯥꯏꯅꯦ ꯅꯥꯔꯦ ꯕꯦꯟꯊꯧ ꯊꯥꯖꯗ ꯇꯨ ꯃꯤꯠꯀꯁꯦ ꯉꯥꯡꯁꯨ ꯑꯃꯨꯛ ꯀꯞꯄꯒꯤ ꯑꯅꯥ ꯈꯥꯡ ꯉꯝꯗꯅ ꯀꯞꯄꯤꯕ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯄꯄꯥꯁꯦ ꯍꯤꯝꯃꯠ ꯌꯥꯎꯗꯦ ꯕꯣꯗꯤ ꯌꯥꯎꯗꯦ ꯍꯥꯏ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯅꯦ ꯕꯦꯟꯊꯧ ꯕꯣꯗꯤ ꯌꯥꯎꯗꯦ ꯍꯤꯝꯃꯠ ꯌꯥꯎꯗꯦ ꯍꯥꯏꯅ ꯉꯥꯡꯉꯤꯕ ꯕꯦꯟꯊꯧ ꯁꯟꯗꯥꯒꯤ ꯏꯟ ꯆꯤꯡꯕ꯭ꯔꯥ ꯕꯦꯟꯊꯧ ꯑꯩꯗꯤ ꯏꯟ ꯆꯤꯡꯕ ꯌꯥꯝ ꯍꯩꯒꯜꯂꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯏꯟ ꯆꯤꯡꯐꯝ ꯂꯩꯇꯦ ꯍꯥꯟꯅꯗꯤ ꯆꯤꯡꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗ꯭ꯔꯦꯗ ꯕꯦꯟꯊꯧ ꯀꯩ ꯍꯥꯏꯒꯦ
Bento Lipita Bay với chị có hơi sẵn đạt mu University của cái đại ta của các ngọc của thà cái chẳng xem hai cái wow được rồi manggal na tiga chine la pili pa la teming tabiri pa somiam ko mangon tamung sibiduna like share subscribe to view ko share to view subscribe to view yang support to view ichino yang support to bodegi ni ai nang si video thangap chari youtuber chino yang support to view ai sindo sanjara horen mo undang agi mingkit hari ba pung mapan makai 9:30 9 Asik mo ay hojraga, may amsina una si, asik iti asal asik ay live solution sa gitna ng okay bye.